Lilonggi bazarda Noor Hassan kauba nupa amagi hotel ama leirami. Hotel duda Salman kauba nupa macha amaga Sabir kauba nupa macha ama hotel duda yaurami. Sabir di isam jamba nupa macha amani. Adubu Salman di khadrak madrak yam tauba suba nomba yam tanba ama oirami. Sumai taudana nongma amadi Salman, kada lagi nang bo? Customer laisi na koi bo order dum dalak soludana. Sabi daw na husbo kon pheng balo drip jala. Customer sing se yang kui na ngahan ganune noi bo. Makoi na haraw raka data ai koi hotel se chakolak tuini. Salman adu cricket match samada radio ta aduna leirami. Salman ji jwar sanaba yam pami nimituda cricket asu sen tharami. Nungai gidre saita oiba cricket ngak tab sidaba customer sing siba la damne natte aina cricket da thagi ba sel sing do mangadi moina hajik biduri baba masigi Noor Hassan sina ne ko gor kane ba kari no aina thuba khar pisal laga lore makha tabdi sabirna ma yengjani mana bhab oidadana henjang apumbaga ngarangi chajika puthoaga customer amada pirami aduga mana sabigi manakta chatlaga hairami. Sabir customer ma lahobune akoi huzurna nang kon pheng do losalo makoi gi kari chaningi ne do order lawru su haibane. Sabir su customer singdugi manakta changlaga hanglami. Atai di kari porakhoge maduna yaradara. As loire he sang ne tawrisina ngarangi sajik oira male hingjang sisu manam loi namme ne aduga su kari mu porokhiye kaina masi mayam se loina pusangro yare Mayam na ngangnari do tabadagi Noor Hassan su customer adugi manakta laklami. Kadong na ba yaurage? Akoi ki cha hingjang sing se amata chaba yadrabo. Madui hingjang dudi akoi hotel sigi khwaidagi maming chape item amane. Kari shoi ki ba yaurage? Adu mekta haibiro. kari shoi ba yaurge kaina noi angang sina puthorei ba chak si amtu yengune ngarangi chajik ne ba ingjang sisu manam tanambiyo pumma ba kenom tawre kasimna nakhoi hotel sida charuse maming yam chatpane duda lakpwane aduga kaino tawrumi ba mayam sitia Wahi adu haram laga customer sing adudi sel piram dabida chatkare. Noor Hassan sabira ngangba horaklami. Nang na maram oiraga ngasi di ay chopa nangine. Ay naasuk na hotel pamlak ise. Noong mata customer na sumaina mo nang ba yaudri. Nang na namin na may takpadagi masi mayam siya. Thoy ba nga tani. Handak thasigi tolop tangkay ma. Nangundigin na kakturi ba ni. Yare, salo. Kuali singdo, loy pengdo uro. Sabir na matay nungay tabado uraga Salman do yam harawrami. Nung madi. Kaday da chakrabano tawisibo. Hawjik talising anido. Sayda lehobane ba. Changwa chapido mari nemi sayda thamamido. Counter da su laite. Phuri khaw da su yawde. Kari no mi tawrisibo. Ko kuloi ngausala eda. Aina khanbada angang ani di marakta kananom se huralam do male. Sabir, Salman, nabani sidang to lawnge. Aigi counter da gi lising ani mange. Nabani na natradi lawbi na ba kanamta laite. Kanana hurali ne do sasar haro. Natrabadi ne ai nauji nabani phuda bahurani. huzur ngarang hotel thongolam daida huzur na counter gi shodo kaudana kitchen na hundomi dudi aduda aina kitchen di puthoga huzur na yum chalam dar pyramid dudi adu ningjanga ba huzur Hoine, chumine. Counter shodo nang nangarang aingonda pirei ko. Kariguma nang na puran ba already shodo aingonda sinaroi. Aduga counter manungda yauriba CL singdusu nang na loina huran ba yani. Counter dagi karimata mang drisina di huran ba di nang di oiroi. Aduna takpadi huran ba se sabina tana kanas oiroi. Noor Hassan S Manau Judoka Asa Kumar Khangembam S Arunjit Singh Arun Kumar Konthaujam Sapam Lakshmi Sani Laimapukpam Maitai Oinam Lebia Yunam Nanao Kom MD Sabir Khan Mayang Gulphana Jesna Soren Sangbam Yaipaba Thongam Lanchembi Takhilambam Inungambi Takhilambam
Biren Khonpham Loken Kaisam Chamayam ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯅꯨꯔ ꯍꯁꯟꯅ ꯁꯕꯤꯔꯗꯣ ꯌꯥꯝꯅ ꯀꯟꯅ ꯐꯨꯔꯒ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤꯁꯨ ꯇꯥꯟꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯣꯇꯦꯜꯗꯨꯗ ꯃꯊꯟꯇ ꯉꯥꯏꯔꯗꯨꯅ ꯁꯜꯃꯥꯟ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯄꯦꯂꯤ ꯈꯔ ꯌꯥꯝ ꯐꯨꯗꯁꯅꯣ ꯑꯩꯉꯣꯟꯗ ꯆꯌꯦꯠ ꯈꯣꯌꯦꯠꯅꯔꯒ ꯑꯗꯨꯝ ꯂꯩꯅꯦꯕ ꯃꯁꯤꯒꯤ ꯁꯕꯤꯔꯁꯦ ꯐꯅ ꯑꯗꯨꯝ ꯐꯔꯦ ꯃꯥ ꯇꯥꯟꯊꯣꯛꯈꯤꯁꯦ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯁꯤꯒꯤ ꯅꯨꯔ ꯍꯁꯟꯁꯦ ꯃꯥꯒꯤ ꯀꯥꯎꯟꯇꯔꯁꯤꯗ ꯂꯩꯔꯤꯕ ꯁꯦꯜꯁꯤꯡꯁꯦ ꯂꯣꯏꯅ ꯍꯨꯔꯥꯜꯂꯒ ꯂꯤꯂꯣꯡꯁꯤꯗꯒꯤꯅꯦ ꯑꯩ ꯆꯦꯟꯅꯕ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯏꯠ ꯑꯣꯏꯔꯝꯃꯤ ꯍꯣꯇꯦꯜꯗꯨꯗ ꯂꯩꯔꯤꯕ ꯁꯦꯜ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯒ ꯅꯨꯔ ꯍꯁꯟꯗꯣ ꯌꯨꯝꯗ ꯆꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯣ ꯉꯁꯤꯗꯤ ꯇꯟꯖꯥ ꯆꯞ ꯆꯥꯔꯦ ꯃꯁꯤꯒꯤ ꯅꯨꯔ ꯍꯁꯟꯁꯤꯅ ꯁꯦꯜ ꯂꯣꯏꯅ ꯈꯣꯝꯖꯤꯜꯂꯒ ꯂꯩꯔꯤꯉꯩꯁꯤꯗ ꯆꯥꯗ ꯄꯪꯊꯅꯕ ꯌꯥꯎꯕ ꯍꯤꯗꯥꯛ ꯑꯃ ꯌꯥꯜꯂꯒꯅꯦ ꯄꯤꯊꯛꯑꯝꯒꯦ ꯑꯗꯨꯒ ꯃꯥꯅ ꯋꯥꯟꯊꯔ ꯂꯩꯔꯤꯉꯩꯗ ꯁꯦꯜ ꯂꯣꯏꯅ ꯍꯨꯔꯥꯜꯂꯒꯦ ꯃꯇꯥꯡꯗꯨꯗ ꯁꯜꯃꯥꯟꯅ ꯆꯥ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯍꯨꯖꯨꯔ ꯀꯔꯤꯒꯤꯅꯣ ꯑꯗꯥꯝ ꯋꯥꯅ ꯉꯁꯥꯏꯗꯒꯤ ꯂꯩꯔꯤꯗꯨꯕꯣ ꯁꯦ ꯆꯥꯁꯦ ꯊꯛꯆꯤꯜꯂꯣ ꯑꯗꯨꯒꯅꯦ ꯉꯥꯛꯇꯪ ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯜꯃꯥꯟ ꯌꯥꯝ ꯐꯔꯦ ꯅꯪꯅ ꯆꯥꯁꯤ ꯄꯨꯊꯣꯔꯛꯄ ꯆꯥꯁꯤꯃ ꯆꯤꯡꯉꯒꯅꯦ ꯉꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯋꯥꯔꯦ ꯉꯁꯥꯏꯗꯒꯤꯅꯤ ꯏꯠꯁꯨ ꯀꯨꯏꯁꯜꯂꯛꯇ꯭ꯔꯕꯅꯤꯅꯅꯦ ꯍꯣꯇꯦꯜꯁꯦ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯦ ꯇꯧꯕꯅꯦ ꯀꯅꯥ ꯈꯪꯅꯤ ꯍꯣꯇꯦꯜꯁꯦ ꯃꯁꯛ ꯐꯖꯔꯒꯗꯤ ꯀꯁꯇꯃꯔꯁꯤꯡꯁꯦ ꯑꯃꯨꯛ ꯆꯪꯕꯁꯨ ꯌꯥꯏꯗꯅ ꯆꯥꯗꯨ ꯍꯦꯛ ꯊꯛꯄꯒ ꯅꯨꯔ ꯍꯁꯟꯗꯣ ꯋꯥꯟꯊꯈ꯭ꯔꯦ ꯁꯜꯃꯥꯟꯅ ꯍꯣꯇꯦꯜꯗꯨꯗꯒꯤ ꯁꯦꯜ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈ꯭ꯔꯦ ꯃꯇꯥꯡꯗꯨꯗ ꯆꯞ ꯆꯥꯅ ꯁꯕꯤꯔꯁꯨ ꯍꯣꯇꯦꯜꯗꯨꯗ ꯂꯥꯛꯑꯝꯃꯤ ꯍꯨꯖꯨꯔ ꯀꯩꯗꯧꯔꯒꯦ ꯃꯐꯝꯁꯤꯗ ꯋꯥꯟꯊꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯁꯜꯃꯥꯟꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯃꯥꯁꯨ ꯐꯖꯅ ꯌꯥꯏꯍꯦ ꯍꯨꯖꯨꯔꯕꯨ ꯁꯨꯃꯥꯏꯅ ꯂꯩꯃꯥꯏꯗ ꯍꯤꯞꯍꯜꯂꯒ ꯂꯩꯍꯜꯂꯤꯁꯤꯕꯨ ꯁꯜꯃꯥꯟꯗꯣ ꯌꯥꯝ ꯆꯥꯂꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦꯅꯦ ꯃꯍꯥꯛꯅ ꯑꯩꯒꯤ ꯂꯩꯖꯕ ꯁꯦꯜ ꯂꯣꯏꯅꯃꯛ ꯍꯨꯔꯥꯜꯂꯒ ꯆꯦꯟꯈ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯧꯅꯤ ꯏꯠꯁꯨ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇꯪ ꯉꯥꯏꯁꯤꯜꯂꯛꯂꯦ ꯏꯠ ꯅꯪꯅꯕ ꯍꯣꯇꯦꯜꯁꯦ ꯁꯦꯝꯖꯤꯟꯒꯦ ꯇꯧꯕꯅꯦ ꯁꯦꯇꯥꯟꯗꯨꯅ ꯁꯦꯜ ꯂꯣꯏꯅ ꯍꯨꯔꯥꯜꯂꯒ ꯄꯨꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯅꯪ ꯂꯥꯛꯑꯝꯗ꯭ꯔꯕꯗꯤ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯒ꯭ꯌꯥꯟ ꯃꯥꯡꯉꯒ ꯑꯗꯨꯝ ꯂꯩꯔꯝꯃꯗꯕꯅꯤ ꯍꯨꯖꯨꯔ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ ꯌꯥꯔꯒꯗꯤ ꯍꯨꯖꯨꯔꯗꯒꯤ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯕ ꯂꯥꯛꯏꯅꯦ ꯁꯕꯤꯔ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯆꯨꯝ ꯑꯔꯥ ꯀꯔꯤꯃꯠꯇ ꯈꯪꯗꯅ ꯑꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤꯗꯃꯛ ꯑꯜꯂꯥꯅ ꯑꯩꯕꯨ ꯄꯔꯥ ꯇꯝꯕꯤꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯨꯖꯨꯔ ꯑꯗꯨꯛ ꯌꯧꯅ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨꯗ ꯁꯜꯃꯥꯟꯗꯣ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯃꯥꯁꯦ ꯖꯨꯋꯥ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯕꯅꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯖꯨꯋꯥ ꯁꯣꯏꯗꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯒꯅꯤ ꯃꯗꯨꯒꯤ ꯃꯐꯝꯗꯨꯗ ꯍꯨꯖꯨꯔꯅ ꯄꯨꯂꯤꯁ ꯄꯨꯔꯒ ꯆꯠꯂꯒꯗꯤ ꯁꯜꯃꯥꯟꯗꯣ ꯁꯣꯏꯗꯅ ꯐꯥꯕ ꯉꯝꯒꯅꯤ ꯅꯨꯔ ꯍꯁꯟꯅ ꯄꯨꯂꯤꯁ ꯃꯌꯥꯝ ꯄꯨꯔꯒ ꯁꯜꯃꯥꯟꯗꯣ ꯐꯥꯕ ꯆꯠꯂꯝꯃꯤ ꯁꯜꯃꯥꯟꯁꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝꯒ ꯁꯕꯤꯔꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯂꯩꯔꯝꯃꯤ ꯄꯨꯂꯤꯁꯅ ꯁꯜꯃꯥꯟꯒ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯨꯒ ꯐꯥꯔꯒ ꯖꯦꯜ ꯃꯅꯨꯡꯗ ꯊꯝꯖꯤꯟꯈꯔꯦ ꯃꯇꯥꯡꯗꯨꯗ ꯅꯨꯔ ꯍꯁꯟꯅ ꯁꯕꯤꯔꯗ ꯍꯥꯏꯔꯝꯃꯤ ꯁꯕꯤꯔ ꯌꯥꯔꯒꯗꯤ ꯅꯪꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯕ ꯑꯩꯅ ꯅꯪꯕꯨ ꯃꯔꯝ ꯆꯥꯗꯅ ꯈꯨꯠꯁꯨ ꯀꯌꯥ ꯑꯃ ꯊꯥꯈ꯭ꯔꯦ ꯁꯜꯃꯥꯟꯅ ꯍꯥꯏꯕ ꯑꯣꯏꯗꯕ ꯃꯌꯥꯝꯗꯨꯗ ꯂꯣꯏꯅ ꯊꯥꯖꯔꯨꯕꯗꯒꯤꯅꯦ ꯍꯧꯖꯤꯛꯇ ꯑꯩ ꯃꯥꯡꯉꯕꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯁꯦ 10,000 ꯄꯥꯏꯁꯜꯂꯣ ꯅꯪꯒꯤ ꯏꯠꯇꯅꯦ ꯃꯇꯦꯡ ꯌꯥꯝ ꯆꯥꯎꯅ ꯑꯣꯏꯒꯅꯤ ꯂꯥꯏꯔꯕ ꯑꯩꯒꯤ ꯏꯠꯁꯦ ꯍꯟꯗꯛꯇꯤ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄ ꯉꯝꯂꯒꯅꯤ ꯍꯨꯖꯨꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯆꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯦꯞꯇꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯖꯤꯄꯦꯗ ꯂꯨꯄꯥ 5 ꯑꯣꯏꯔꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯎ ꯏꯆꯥ ꯃꯌꯥꯝꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯎꯅꯔꯁꯤ